As có phải không? Đây là gì? Cái tăng thiên nó lạc kì, lạc tôi này hay bao ngày xưa chơi lạc cái này, có in nupi, cái nào hay đấy vậy na? As mình ngang một bát thằng rất nhiều quá, ya chứ, tham mua chứ, ai có phải không? Anh ta sang đi, mỗi mà này là hàng làm mà này vậy, rồi, tham mấy cô, tham giờ mình đi đâu thì cái hai đấy, as mà thôi rồi đâm đi, mama lấy cái, papa lấy cái, nung ai rồi đi. Nói chuyện xí là qua đến nuôi rồi, cái khăn gì vậy? Thao không sửa được nên khăn đấy bà. Sonica khăn đâu bà chỉ đồng lên đấy. Có chừng à? Làm gì đó, à xí gì mà nó phây nó hao rồi coi này. Cái nó xí sắc anh ấy này nó yeng yeng cái chắc gì na. Ê, thôi đi. Thắc bây giờ rồi thì ba mua rồi. Cái nó thong ở sai lẻ mà hay cả. Nó làm gì cái nó khoai màu uni. Chỉ để lấy chút cái đó rồi, nó màu uni hay cái nó sao? Cái chứ mà làm gì đấy? Ha, ô, chỉ đã mỗi anh ngang ngày thì nè na, hay là mà lấy mình, chút lúc thở cả. Sai đi hay đó, đâu nữa, sai đi cái, lấy thuốc khang như này mình, tôi lão sao? Cả hai lo. Lấy bên này, có sai gì à? Chút lúc thao băng nó sẽ là vậy lấy bên này. Chết phải quá, xí cái gì làm mà không quay vậy? Cho khoai màu ta. Nuôi Emily thì chú nuôi bà na nhắm cái này chơi lại hay đây nè, chị quay lại khát thảo rồi làm gì vậy? Thao không mà đi mang cái này một số mua nó thay mà bên này. Chị gì à? Tôi quay lại cái gì không ạ? Gari mà đi thao bên này, phun này thao đây cái nó không biết, tay là tốt rồi. Quay này quay lại khát đi lấy đi nè con. Tôi năng hai rồi mà lấy đó, kita kan hai rồi. Sky để hai đầm nữa, bao mà lấy, anh nông hai đầu cái tần lắm. Cái nó hay gì? Cái bao nó bao quay làm gì đó? Thôi, mai không nào bấm lên mi, ôi chắc hiếm mà khai sưu đi, tôi giờ em hai đốt tabi. Không nào lấy bữa đi cái số cái đi ba, tôi kita kan nằm đang hai rồi cái gì ngồi đó na, yarak bao giờ, đang nằm phát sinh nó hay bị đi. Ya đâu mà đấy đó, mỗi đôi làm chuyện ăn xin là mà lấy, cảm thấy quá chăng rồi. Mà coi đi nó phát sinh, acham mà đi ở ngoài này có đi à? Lúc mình mới làm cái gì, à phàm khá là cái gì có làm cái gì vậy? Cái nào nó ngang một cái gì không bro? Nang cho khang am đi đó, xoay thế này, nung tị gari mà chả mà thế này, sắm phá bằng cái chả lấy này. Ê, cái nào nói gì? Photo vậy bro, em thấy những cái thế nào? Là mình mới chỉ lão xoay thế, phone đâu cái lão. Cái này nó. Tu xí gì? Ê, mai Insta đã vào photo này. Cái nó, xí anh ngang mà sao nó đâu, mà làm gì đó? Khang đi, yang ngọc sang là cũng tao. Nahan đó chứ nè. Ai gari mà mang đó, mỗi gari mà sao đó bay xe liệt, mỗi là chung sao đó, mỗi là mà tại đây hai đợt bay, nên mình rồi thâu ba. Đó có chung sao đó, anh ngon đó, xí con này có đúng mình cái xí ngon mà sao kiểu này? Dunia ngọc sang là bên này ba. Tôi cái gì đó, đó nupana này coi đi đó, chơi gì mà nó tập tay làm này ai khang nghe ba, cái ni sao sao làm chả mà đi đó. Quê dunia ngah dunia school mà mang cái này, mình ăn gì vậy? Chụp cái chỉnh cái mình mà mang được đó. Mà đi, cái gì khá là coi đi cho nó đúng pas được. Khang đi, quê này hai bữa cái em ta cái gì mà. Sao đó giờ đấy đi, bà mua mang cái đó, đó mà ngang đó khang nào đó. Khang đi, quê dunia phải làm đi hai đi làm này, cái em ta đi, cái em chăng rồi mà còn đâu gì. Say bit lại select cái đó, đang hai rồi nó, đó mà không trả được, ni sao sao ba, ngang rồi đi, đó mà khang nào đấy đó. Mà giờ cuộc tôi cái nắm tàu nó mang ra lẹ. Mà xí chút thôi là đi, phải đi đã. Ấy, có thầu rất là gì giống khám giờ là cái này chứ. Mà xí đấy mình khám giờ lúc tăng. Này nhưng mà thôi là chúng mà sẽ tùy cái hành cái tàu này. Nhưng nhiều mà xí đi nâng khám làm lấy rồi. Sai khám họ gài thâu thấy nó bây giờ rồi. Xong đây đấy khám làm lấy tiện. Làm khám một con lạc đạp gì này. Cô xe, anh là mà em sẵn rồi bà. Nó bị gì. Bắt là phẳng này kháng nghe tụ. Sẽ phải rồi. Tao đang coi được phim em đó bằng thì bằng ấy
ꯅꯪ ꯇꯧꯔꯤ ꯈꯗꯛ ꯃꯌꯥꯝꯗꯣ ꯃꯣꯏ ꯌꯥꯝ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯂꯣꯏ ꯈꯪꯉꯦꯕ ꯆꯠꯂꯣꯍꯦ ꯅꯪꯅ ꯑꯩ ꯇꯤꯟꯅ ꯂꯩꯔ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏ ꯈꯪꯗꯕꯩꯅꯦ ꯑꯩꯅ ꯈꯔ ꯀꯞꯁꯟ ꯂꯥꯎꯁꯟꯅ ꯇꯧꯔꯦ ꯃꯣꯏ ꯑꯗꯨꯝ ꯇꯦꯊꯔꯦ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯂꯥꯡ ꯊꯨꯗꯣꯏꯅꯤꯅꯦ ꯀꯗꯥꯏ ꯄꯤꯔꯣꯁꯦ ꯇꯥꯎ ꯅꯪ ꯅꯨꯄꯤ ꯑꯩ ꯌꯥꯝ ꯊꯤ ꯀꯥꯟꯅꯩꯍꯦ 이번에 유탁 쟤는 빵꾸네 뭐이 빵빵해 너는 하면 빵삐 비실이 뭐 빵삐 비실하는데 이번에 빵하래 야야야네 맞대 좀 안고 있구나 네 이제 이번에 이때문에 너는 비행이지 이때문에 뭐니 현실래 까이노 요 유탁신이 알래요래 아이 셀리 비로 땅땅 안 돼요 뭐니 싹싹싹 비설거니 아이나 싹싹 옥션니 유는 어떻게 너 봐. 자자 때좀 트라이 떠래게노. पैसा ꯂꯣꯏ ꯀꯣꯟꯅꯦ. ꯑꯩ ꯈꯪꯉꯦꯕ ꯅꯪ ꯅꯨꯄꯤ ꯑꯅꯤꯝꯗꯤ ꯀꯣꯏꯗꯅ ꯑꯗꯨ ꯅꯠꯇꯕ ꯑꯃꯁꯨ ꯍꯥꯏꯐꯦꯠ ꯈꯪꯒꯤꯒꯨꯝ ꯂꯥꯛꯒꯨꯝ ꯇꯧꯋꯦꯕ ꯑꯗꯨ ꯅꯪ ꯅꯁꯛꯁꯤꯒ ꯀꯃꯥꯏꯅ ꯍꯟꯗꯛ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯤꯁꯦ ꯅꯪ ꯀꯩ ꯇꯦꯂꯦꯟꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤꯅ ꯌꯣꯟꯗꯣ ꯐꯖꯅ ꯁꯦꯠꯂꯣ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯅ ꯄꯥꯝꯃꯟꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯒꯅꯦ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯆꯦꯊꯒꯗꯕ ꯁꯦ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯨꯔꯦ ꯍꯥꯏꯖꯟꯒꯗꯕ ꯑꯩꯁꯦ ꯀꯅꯥꯝ ꯅꯨꯡꯁꯤꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯖꯟꯒꯗꯕ ꯃꯈꯥꯔꯣ ꯁꯦ ꯒꯤꯐ ꯄꯤꯕ ꯀꯟꯒꯗꯕ ꯑꯆꯥꯄꯣꯠꯁꯦ ꯆꯥꯛ ꯄꯤꯁꯟꯒꯗꯕ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯤ ꯌꯥꯗꯦꯀꯣ ꯍꯧꯔꯛꯄꯗ ꯇꯧꯒꯗꯕ ꯑꯗꯨ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯦ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒꯅꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯕꯗ ꯐꯥꯔꯦꯅ ꯈꯜꯂꯁꯦ ꯑꯦꯅꯤ ꯌꯨ ꯉꯥꯎꯕꯗ ꯑꯣꯏꯔꯁꯨ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯀꯞꯄꯗꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯀꯞꯁꯟ ꯂꯥꯎꯁꯟꯅꯒꯗꯕ ꯑꯗꯨ ꯌꯥꯗ꯭ꯔꯦꯗꯅ ꯅꯪ ꯁꯤꯔꯅꯤ ꯍꯥꯏꯒꯗꯕ ꯁꯨꯁꯥꯏꯠ ꯇꯧꯔꯅꯤ ꯍꯥꯏꯗꯧꯕ ꯁꯨꯁꯥꯏꯠꯇꯒꯤ ꯑꯩꯅ ꯁꯤꯒꯦ ꯇꯧꯕꯗ ꯃꯥ ꯈꯥꯝꯃꯛꯇ꯭ꯔꯕꯤ ꯑꯩ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯡꯅꯦ ꯇꯥꯞ ꯄꯪꯁꯜꯂꯦ ꯑꯗꯨꯅꯅꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯁꯤꯕꯒ ꯅꯪꯗꯣꯏ ꯅꯠꯇ꯭ꯔꯦꯅꯦ ꯃꯣꯏ ꯆꯥꯛ ꯈꯥꯝꯃꯛꯑꯅꯤ ꯑꯗꯩꯗꯤ ꯃꯣꯏ ꯂꯥꯟꯒꯦꯔꯥ ꯂꯥꯜꯂꯣꯏꯔꯥ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯛꯇꯣꯏꯕ ꯄꯪꯉꯤ ꯍꯩꯁ ꯉꯁꯤꯁꯦ ꯁꯤꯗ ꯑꯩ ꯈꯥꯝꯖꯜꯂꯒꯦ ꯀꯣꯛꯁꯦ ꯈꯔ ꯁꯥꯅꯗꯤ ꯌꯥꯄꯣꯟꯇꯦ ꯃꯣꯏ ꯂꯥꯛꯑꯁꯦ ꯅꯨꯡꯉꯥꯏ ꯒꯥꯏꯁ ꯇꯧꯕꯗꯣ ꯐꯝꯃꯉꯥꯏꯗꯁꯨ ꯑꯩꯅ ꯈꯥꯝꯖꯜꯂꯗꯤ ꯐꯔꯦ ꯀꯩꯅꯣ ꯍꯟꯗꯛꯃꯛꯁꯤꯕꯨ ꯂꯨꯝꯕꯁꯤ ꯀꯅꯥꯝꯇ ꯏꯔꯥꯛ ꯂꯥꯛꯇꯕꯩ ꯇꯥꯏꯞ ꯇꯧꯋꯤꯗ ꯃꯥ ꯐꯪꯉꯤ ꯊꯣꯛꯂꯛꯇꯦ ꯑꯇꯩ ꯇꯣꯛꯈ꯭ꯔꯁꯨ ꯀꯥꯔ ꯊꯧꯕꯗꯤ ꯇꯣꯏꯅ ꯂꯥꯛꯄꯅꯦ ꯃꯥꯕꯨꯛꯇꯤ ꯂꯥꯛꯄ ꯌꯥꯏ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ ꯀꯩꯅꯣ ꯌꯨꯝꯗꯒ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯑꯗꯨꯕꯨ ꯋꯥꯡꯂꯦꯝꯕꯤ ꯐꯪꯉꯦ ꯃꯥꯅ ꯌꯥꯅꯕ ꯑꯝꯇ ꯈꯤꯇꯪ ꯐꯖꯅ ꯍꯥꯏꯅꯕꯤꯌꯨꯕꯨ ꯃꯥ ꯑꯩꯉꯣꯟꯗ ꯄꯥꯝꯕ꯭ꯔ ꯈꯪꯗꯦꯅꯦ ꯋꯥꯒ ꯊꯩꯗꯣꯛꯄꯩ ꯇꯥꯏꯞꯇ ꯑꯗꯨꯒ ꯀꯔꯤ ꯋꯥ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯅꯪ ꯍꯥꯏꯐꯦꯠ ꯀꯧꯊꯣꯛꯄꯗꯨꯕꯨ ꯏꯁ ꯃꯤꯅ ꯎꯔꯗꯤ ꯏꯕꯥꯅꯤ ꯀꯣꯏꯅ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯏꯁ ꯃꯥꯅꯒ ꯋꯥꯃꯥꯡꯒ ꯌꯥꯟꯁꯤꯜꯂꯛꯇꯅ ꯃꯁꯤꯗꯤꯅꯦ ꯏꯊꯟꯗ ꯆꯪꯉꯒ ꯍꯥꯏꯔꯨꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯑꯁ ꯌꯥꯝ ꯋꯥꯏꯗ ꯁꯛꯁꯨ ꯐꯖꯔꯨꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯏꯗ ꯑꯄꯥꯝꯕ ꯅꯨꯄꯤꯁꯤꯗꯅ ꯍꯥꯏ ꯉꯝꯗꯦ ꯑꯇꯣꯞꯄꯅ ꯄꯥꯎ ꯉꯥꯎꯁꯜꯂꯛꯏꯕ ꯃꯃꯥ ꯁꯣꯅꯤꯀꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯇꯤꯌꯦ ꯃꯥ ꯅꯣꯏꯒ ꯕꯥꯔꯗꯦ ꯆꯠꯅꯤꯅ ꯊꯣꯛꯈꯤꯕꯗꯨꯗꯤ ꯍꯟꯖꯤꯜꯂꯛꯇꯔꯤꯅꯦ ꯀꯅꯥꯏ ꯕꯥꯔꯗꯦ ꯀꯩꯅꯣ ꯅꯣꯏꯒ ꯅꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯤꯗ ꯑꯩꯉꯣꯟꯗꯗꯤ ꯀꯥꯏꯗꯩ ꯕꯥꯔꯗꯦꯅꯣ ꯉꯁꯤ ꯄꯣꯛꯄ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯗꯤ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯕꯣ ꯏꯃꯥ ꯀꯩꯅꯣ ꯆꯤꯡꯅꯔꯤꯕꯣ ꯅꯨꯄꯥ ꯀꯣꯏꯕ ꯆꯠꯂꯝꯗꯣꯏ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯅꯦ ꯏꯃꯥ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯥ ꯅꯨꯄꯥ ꯀꯣꯏꯗꯦ ꯂꯩꯔꯤꯕꯅꯤ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯃꯥꯅ ꯀꯣꯏꯔꯤꯁꯤꯕꯣ ꯑꯁ ꯏꯃꯥꯗꯤ ꯀꯩꯝ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯃꯥꯅ ꯀꯣꯏꯔꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯌꯥꯝ ꯉꯥꯎꯁꯟꯅꯩꯌꯦꯅ ꯃꯤꯅꯁꯨ ꯂꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯎꯕꯗꯁꯨ ꯌꯥꯝꯅ ꯖꯨꯠ ꯆꯥꯕ ꯃꯥꯟꯗꯦꯗ ꯅꯍꯥꯟꯁꯨꯅꯦ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯃꯃꯥꯡꯗꯨꯗꯅꯦ ꯆꯨꯔꯨꯞꯇꯨ ꯆꯤꯡꯉꯒꯅꯦ ꯂꯩꯔꯝꯃꯤꯁꯦ ꯃꯤ ꯃꯃꯥꯡꯗꯨꯗ ꯃꯤ ꯎꯒꯤꯅꯤꯒ ꯀꯩꯝ ꯈꯟꯕꯤꯕꯖꯥꯠ ꯅꯠꯇꯦ ꯁꯦꯡꯉꯦꯀꯣ ꯅꯪ ꯍꯥꯏꯁꯦ ꯅꯨꯄꯥꯗꯨꯒꯤꯗꯤꯅꯦ ꯆꯨꯝꯃꯦ ꯌꯥꯝ ꯉꯥꯎꯁꯟꯅꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯉꯥꯎꯁꯟꯅꯕꯗꯣ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯥꯅ ꯑꯗꯨꯝ ꯀꯟꯈꯠꯂꯒ ꯂꯩ ꯅꯨꯄꯥꯗꯣ ꯆꯍꯤꯁꯨꯅꯦ ꯁꯣꯅꯤꯀꯥꯅ ꯍꯜꯂꯦ ꯍꯥꯏ ꯀꯔꯤ ꯕꯤꯠꯇ ꯀꯣꯏꯅꯣ ꯈꯪꯗꯦ ꯅꯤꯁꯥꯁꯨ ꯆꯥꯕ ꯑꯣꯟꯊꯣꯛꯅ ꯄꯪꯒꯔꯦꯗꯀꯣ ꯏꯃꯥ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯀꯩꯅꯣ ꯎꯅꯁꯤ ꯂꯥꯛꯑꯣ ꯀꯧꯔꯦ ꯄꯩꯗꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯋꯥ ꯂꯥꯡ ꯉꯥꯡꯕꯁꯨ ꯑꯝꯇ ꯈꯨꯝꯗꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅꯦ ꯃꯤꯅ ꯉꯥꯡꯉꯩꯁꯤꯒ ꯌꯥꯝ ꯆꯤꯡꯅꯔꯛꯑꯦ ꯅꯪ
ꯃꯤꯅ ꯀꯩ ꯉꯥꯡꯅꯩꯕ ꯌꯥꯝ ꯉꯥꯡꯅꯩ ꯕꯦꯁꯂꯤꯟꯒꯗꯣ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪ ꯇꯩꯗꯣ ꯒꯨꯂꯤ ꯆꯥꯕ ꯌꯥꯝ ꯃꯥꯜꯂꯦ ꯒꯨꯂꯤ ꯆꯥꯕ꯭ꯔꯥ ꯅꯪ ꯑꯁ ꯀꯩ ꯋꯥꯅꯣꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤ ꯅꯪ ꯃꯤꯅ ꯉꯥꯡꯅ ꯁꯨꯝ ꯊꯥꯖꯩꯁꯤ ꯀꯩꯒꯤꯅꯣ ꯃꯤꯅ ꯇꯧꯗꯅ ꯍꯦꯛꯇ ꯇꯧꯋꯦ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯁꯣꯏ ꯇꯧꯔꯝꯅꯤ ꯅꯪ ꯅꯉꯣꯟꯗ ꯌꯥꯗꯦꯕ ꯃꯤꯅꯅꯦ ꯅꯉꯣꯟꯗ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯉꯣꯟꯗ ꯅꯨꯄꯥ ꯃꯌꯥꯝ ꯇꯥꯟꯅꯩꯗꯥꯏꯅꯦ ꯑꯗ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤꯅ ꯉꯥꯡꯕ ꯊꯥꯖꯕꯅꯨ ꯌꯥꯔꯦ ꯈꯪꯗꯦꯕ ꯒꯨꯂꯤ ꯆꯥꯕꯩ ꯋꯥꯔꯤꯗꯣ ꯇꯣꯛꯑꯁꯦ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯀꯥꯏꯗꯩ ꯅꯨꯄꯤ ꯃꯤꯅ ꯍꯥꯏ ꯀꯣꯏꯌꯦꯅ ꯑꯣ ꯅꯪꯗꯤ ꯅꯍꯥꯟꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯆꯤꯡꯅꯔꯝꯃꯤ ꯑꯣꯏꯔꯦ ꯑꯩꯅ ꯈꯔ ꯂꯥꯡꯕ ꯈꯔ ꯉꯥꯎꯕꯁꯤꯗ ꯃꯤꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯎꯏ ꯑꯇꯩꯅ ꯊꯥꯖꯗ꯭ꯔꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯒꯅꯤ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯪꯅꯐꯥꯎ ꯊꯥꯖꯕꯤꯔꯝꯗ꯭ꯔꯦ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦꯕ ꯁꯨꯝ パ ꯈꯠꯇꯅ ꯍꯥꯏꯕꯅꯦꯕ ꯃꯤ ꯑꯇꯩꯅ ꯊꯥꯖꯗꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯅꯪꯃꯛꯅ ꯊꯥꯖꯗꯕꯁꯤꯗꯤ ꯑꯩꯁꯨ ꯃꯤꯅ ꯄꯪꯉꯥꯡ ꯉꯥꯡꯉꯛꯄꯗꯨꯗꯅꯦ ꯄꯥꯈꯠꯇꯅ ꯇꯧꯕꯅꯦꯕ ꯁꯥꯎꯔꯅꯣꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯍꯣꯏ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯃꯤꯅ ꯄꯪꯉꯥꯡ ꯉꯥꯡꯉ ꯊꯥꯖꯒꯅꯨꯀꯣ ꯊꯥꯖꯔꯣꯏ ꯐꯗꯤ ꯐꯖꯔꯦꯍꯦ ꯑꯩꯈꯣꯏ ꯉꯥꯅꯨꯁꯦ ꯑꯩꯈꯣꯏ ꯕꯥ ꯎꯗ꯭ꯔꯤꯀꯥꯟꯗ ꯅꯅꯥꯎ ꯑꯩꯈꯣꯏꯅꯤ ꯑꯃ ꯈꯥꯎꯗꯣꯛ ꯌꯥꯔꯅꯤ ꯁꯣꯅꯤꯀꯥꯗꯨꯗꯤꯅꯦ ꯃꯋꯥ ꯀꯃꯥꯏꯅ ꯆꯥꯖꯔꯅꯤ ꯃꯥꯂꯦꯝꯕꯤ ꯈꯪꯅꯤꯅꯦ ꯈꯪꯕ ꯂꯥꯏꯔꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯗ ꯄꯥꯎ ꯆꯥꯗ ꯇꯝꯖꯜꯂꯝꯁꯦ ꯑꯩ ꯀꯩ ꯇꯝꯃꯒꯦ ꯀꯩ ꯇꯝꯃꯒꯦꯅꯦ ꯑꯩ ꯂꯣꯏ ꯇꯥꯔ ꯂꯥꯛꯑꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯃꯦ ꯀꯩꯅꯣ ꯅꯪ ꯇꯝꯖꯜꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯤꯗꯣ ꯅꯪꯅꯦ ꯄꯪꯉꯤꯁꯦ ꯏꯕꯦꯝꯃ ꯃꯤꯅ ꯁꯥꯟꯅꯕꯤꯔꯒ ꯅꯪꯅ ꯑꯗꯨꯝ ꯊꯥꯖꯔ ꯂꯩ ꯄꯪ ꯍꯦꯛ ꯄꯪꯒꯩ ꯅꯨꯄꯤꯁꯨ ꯀꯣꯏꯌꯦ ꯑꯇꯣꯞꯄꯁꯨ ꯅꯪ ꯅꯠꯇꯕ ꯅꯤꯁꯥ ꯆꯥꯕꯗ ꯍꯦꯟꯇꯣꯛꯇꯅ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤꯁꯨ ꯀꯣꯏ ꯍꯥꯏꯕꯅꯤ ꯀꯣꯏꯗꯦ ꯀꯗꯥꯏ ꯍꯥꯏꯅꯣ ꯌꯣꯒ ꯈꯔ ꯇꯧꯔ ꯂꯥꯛꯄꯗꯨꯗ ꯅꯪꯁꯨ ꯉꯥꯎꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯅ ꯑꯝꯇ ꯇꯥꯗꯦ ꯀꯣꯏꯔꯣꯏ ꯀꯥꯏ ꯑꯗꯣ ꯅꯪ ꯃꯥꯏ ꯃꯔꯝꯗ ꯀꯌꯥꯝ ꯈꯪꯉꯒꯦꯕ ꯍꯥꯟꯅ ꯉꯥꯎꯆꯠꯅꯔ ꯂꯩꯔꯝꯕꯗꯒꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯦꯝꯗꯣꯛꯇꯅ ꯈꯔ ꯐꯔꯛꯇ ꯉꯥꯏꯔꯤꯅꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯖꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯨꯔꯨꯞ ꯈꯔ ꯊꯛꯄꯗꯨꯗꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯀꯣꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯀꯣꯏꯗꯦ ꯈꯪꯗ꯭ꯔꯦꯗ ꯁꯣꯅꯤꯀꯥ ꯃꯤꯅ ꯍꯥꯏꯔꯛꯄꯒ ꯅꯪꯅ ꯍꯥꯏꯔꯛꯄꯒ ꯄꯨꯔꯥ ꯈꯦꯠꯅꯔꯦ ꯏꯕꯦꯝꯃ ꯃꯤꯅ ꯉꯥꯛꯄ ꯋꯥꯗꯣ ꯄꯨꯡꯇꯥ ꯇꯥꯔꯒꯅꯦ ꯑꯩꯈꯣꯏ ꯃꯥꯗ ꯄꯨꯡꯇꯝ ꯇꯝꯖꯔꯛꯀꯅꯨ ꯅꯣꯏꯅ ꯈꯪꯗꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯦꯡꯅ ꯂꯤꯔꯛꯑꯕꯅꯤ ꯀꯞꯇꯅ ꯂꯤꯔꯛꯏꯅꯦ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯈ꯭ꯔꯤꯅꯤ ꯅꯨꯄꯥꯅ ꯀꯞꯄꯒ ꯂꯤꯔꯛꯑꯕꯁꯦ ꯈꯜꯂꯣ ꯅꯪꯁꯨ ꯃꯨꯟꯅ ꯑꯩꯗꯤꯅꯦ ꯂꯟ ꯊꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨ ꯑꯝꯇ ꯈꯜꯂꯛꯇꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯍꯣꯏ ꯅꯪ ꯃꯥꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯔꯝꯕ ꯌꯥꯏ ꯊꯥꯖꯅꯕꯁꯨ ꯃꯌꯥꯝ ꯂꯩꯅꯔꯝꯒꯅꯤ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯅꯁꯨ ꯂꯣꯏ ꯊꯥꯖꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯅꯪꯁꯦ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤꯅ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯊꯤꯒꯠꯂꯤꯅꯦ ꯃꯤꯉꯣꯟꯗ ꯍꯪꯉꯤꯅꯦ ꯑꯗꯣ ꯅꯪ ꯃꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯗꯦ ꯑꯗꯨꯗꯤꯅꯦ ꯑꯗꯨꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯅꯨ ꯃꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯤꯅꯦ ꯆꯨꯝꯃꯕꯅꯦ ꯑꯩꯅ ꯐꯖꯅ ꯊꯤꯒꯠꯂꯕꯅꯦ ꯄ꯭ꯔꯨꯐꯁꯨ ꯄꯤꯕ ꯉꯝꯅꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯅꯥꯎ ꯅꯣꯏꯅꯦꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯅꯪꯕꯨ ꯆꯦꯜꯂꯝꯃꯤ ꯁꯦꯡꯗ꯭ꯔꯤ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯗꯤ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯤꯁꯤꯡꯁꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯁꯥꯎꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯔꯣꯏꯗ ꯁꯤꯗꯩꯗꯤ ꯃꯥ ꯍꯌꯦꯡ ꯂꯩꯔ ꯈꯪꯖꯔꯅꯤ ꯑꯁ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯑꯉꯥꯎꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯔꯦꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯏꯇꯥꯎ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩꯕꯨ ꯈꯪꯒꯨꯝꯗꯤ ꯇꯧꯏ ꯌꯥꯝ ꯇꯣꯏ ꯇꯣꯏ ꯎꯕꯁꯨ ꯃꯥꯜꯂꯤꯅꯦ ꯅꯤꯡꯁꯤꯡꯕ ꯑꯃ ꯏꯊꯛ ꯊꯣꯛꯇ꯭ꯔꯦꯅꯦ ꯃꯨꯟꯅ ꯈꯜꯂꯨꯗ ꯌꯥꯝ ꯇꯣꯏꯅ ꯎꯅꯕꯅꯤꯗ ꯀꯥꯔ ꯑꯃꯨꯕ ꯑꯃꯒ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯑꯣ ꯅꯪꯗꯤ ꯂꯥꯛꯈꯤꯗ ꯀꯨꯏꯔꯦꯍꯦ ꯀꯩꯅꯣ ꯅꯪ ꯑꯃ ꯐꯪꯉꯕ ꯑꯇꯣꯞꯄ ꯅꯪꯗꯤ ꯃꯤꯠ ꯌꯥꯝ ꯃꯥꯜꯂꯦꯍꯦ ꯑꯣꯟꯊꯣꯛꯄ ꯃꯤꯠ ꯌꯥꯝꯕꯩ ꯋꯥ ꯅꯠꯇꯦꯗ ꯃꯥꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯈꯪꯉꯛꯄꯗꯒꯤ ꯑꯩ ꯑꯗꯨꯝ ꯇꯟꯗꯅ ꯑꯃꯨꯛ ꯍꯟ ꯂꯥꯛꯇ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯀꯦꯁ ꯂꯩꯔꯒꯦ ꯍꯥꯏꯁꯦ ꯑꯁ ꯑꯩꯗꯤ ꯍꯣꯏ ꯑꯩꯅ ꯚꯥꯞ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕꯩꯔꯥꯕꯨꯗꯤ ꯈꯪꯗꯦꯕꯀꯣ ꯃꯥꯅ ꯀꯣꯏꯔꯤꯗꯣ ꯑꯉꯥꯡꯅꯦꯕ ꯃꯥꯅꯁꯨ ꯆꯍꯤ 2ꯔ 3ꯔ ꯍꯜꯂꯦ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯣꯛꯈꯤꯗ꯭ꯔꯕ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥꯅꯦꯃꯦ ꯁꯝꯅꯒ ꯍꯥꯏꯔꯗ ꯁꯨꯝ ꯂꯦꯗꯤ ꯀꯤꯂꯔꯒ ꯍꯥꯏꯅꯕꯗꯣ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯆꯀꯠ ꯃꯈꯨꯝ ꯁꯥ ꯌꯥꯝ ꯁꯥꯡꯕ ꯑꯉꯥꯡꯅꯦꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯤꯁꯥ ꯄꯁꯥꯁꯨ ꯆꯥꯔꯤꯕ ꯑꯗꯨ ꯀꯣꯏꯔꯛꯄ ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯨꯝ ꯊꯥꯖꯕ ꯉꯝꯃꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯗꯨꯝ ꯇꯣꯛꯍꯧꯔꯦ ꯑꯩꯗꯤ ꯍꯥꯏꯁ ꯏꯇꯥꯎ ꯅꯪ ꯋꯥꯔꯤꯁꯤ ꯇꯠꯂꯦꯍꯦ ꯑꯩꯕꯣ ꯉꯍꯥꯟꯈꯩ ꯂꯩ ꯊꯥꯎꯁꯦꯟ ꯅꯨꯡꯁꯦꯟ ꯃꯇꯝ ꯂꯣꯏ ꯃꯥꯡꯉ ꯇꯣꯛ ꯇꯥꯕꯅꯤꯅꯦ ꯊꯥꯎꯁꯦꯟ ꯃꯥꯡꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯃꯥꯡꯕꯅ ꯐꯕ꯭ꯔꯣ ꯑꯩꯗꯤ ꯊꯥꯎꯁꯦꯟꯗꯣ ꯃꯥꯡꯒꯦꯁꯨ ꯃꯥꯡꯖꯔꯁꯅꯨꯅ ꯑꯗꯨꯝ ꯋꯤꯗ꯭ꯔꯣ ꯇꯧꯍꯧꯔꯕꯅꯤ ꯑꯩꯁꯨ ꯇꯣꯛꯎ ꯐꯗꯣꯏꯖꯥꯠꯂꯥ ꯍꯌꯦꯡ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯃꯨꯛ ꯑꯣꯏꯔꯗꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯤꯡꯗꯨꯒ ꯑꯩꯁꯨ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯑꯁ ꯆꯠꯂꯁꯤꯕ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯁꯥꯏꯗ ꯂꯩꯕꯁꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯕꯣ ꯍꯩꯅꯗꯦꯕ ꯅꯪ ꯁ꯭ꯋꯥꯏꯗ ꯁꯥꯏꯗ ꯍꯩꯅꯗꯦꯕ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯀꯣꯏꯔꯝꯗꯧꯁꯨ ꯃꯥꯟꯖꯜꯂꯛꯑꯦꯗ ꯅꯪ ꯑꯁ ꯉꯁꯥꯏ ꯁꯨꯝ ꯆꯠꯁꯦ ꯍꯥꯏꯕꯗꯒꯤ ꯅꯪꯅ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯔꯛꯏꯁꯦ ꯋꯦꯇꯤꯡꯅ ꯃꯔꯣꯟ ꯑꯃ ꯂꯩꯔꯤꯕ ꯀꯗꯥꯏꯗꯩꯅꯣ ꯋꯦꯇꯤꯡꯗꯨꯗꯤ ꯏꯃꯥꯟꯅꯕ ꯀꯣꯐꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩ ꯀꯣꯆꯤꯡ ꯆꯠꯂꯤꯉꯩ ꯐꯣꯟꯗꯤ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯔꯝꯗꯧ ꯄꯣꯠꯅꯤꯗ ꯅꯪ ꯑꯁ ꯀꯥꯏꯗꯩꯅꯣ
nupi atopai wari sung tau lenga sai de chinga khan nak puja tallen tau bani ba ꯑꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯕ ꯀꯩꯗꯧꯋꯦ ꯃꯥꯗꯤ ꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯅꯥ nang na bab sina phagi basina kanum ta ꯃꯅꯦ ꯃꯅꯦ ꯀꯩꯅꯣꯅꯦ ꯀꯩ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯗꯥꯃꯅꯦ ꯁꯤ ꯏꯆꯦꯁꯦ ꯀꯅꯥꯅꯣꯕ ꯏꯁ ꯀꯅꯥꯅꯣ ꯀꯥꯏꯅ ꯃꯅꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯁꯦ ꯅꯆꯤꯟꯗꯣ ꯈꯨꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ yare noi ma hoi noi na mana bihu myam na ai je phatte na hai na tro ai pam de hai na tro adu ge ai jo to pa yengini nang ji nang na phagadab do yengo yare sidai di la ka khalo be ma ꯀꯩꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯀꯩꯗꯧꯔꯕ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯏꯁꯜꯂꯛꯏꯗꯣ ꯀꯩꯅꯣ taning de hando chat ke abram ka khalo chaslo wari do ai urim phajana lirage ꯃꯅꯦ ꯃꯅꯦ ꯏꯃꯥ ꯍꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕꯐꯥꯎꯗ ꯑꯩꯅ ꯇꯥꯗꯒꯩ ꯃꯥꯅ ꯉꯥꯡꯕꯗ ꯊꯥꯖꯔꯒ ꯑꯩꯅ ꯃꯥꯕꯨ ꯁꯨꯛ ꯌꯥꯝ ꯊꯥꯖꯔꯨꯔꯒ ꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ Nang katil pa sabi niyo abdine. ꯌꯥꯝ ꯆꯨꯔꯨꯞ ꯑꯇꯥꯡꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛ ꯇꯤꯞ ꯑꯃꯒ ꯌꯥꯏ ꯀꯩꯅꯣꯒ ꯇꯧꯔ ꯁꯦꯝꯕꯅꯤꯀꯣ Ay jum tingogi. ꯐꯣꯔꯦꯟꯗꯒꯤ ꯅꯧꯅ ꯌꯧꯔꯛꯄꯅꯦ ꯃꯩꯈꯨꯗꯤ ꯑꯝꯇ ꯊꯣꯔꯛꯇ꯭ꯔꯦ matondari thokani manungdiri thora es oina paisale e agi yada 1 2 ꯕꯦꯁꯂꯤꯟ ꯀꯌꯥꯗꯣ ꯅꯪ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯌꯦꯡꯉꯣ ꯅꯪ ꯉꯁꯥꯏꯗꯩ ꯇꯩꯗꯣ nang khar kan ngangjalo ba ko adai ai saugala 1 2 ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯗꯣꯏꯁꯦ ꯀꯥꯡꯁꯤꯟꯗꯣꯏꯁꯤꯔꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ na da tadro ka dum hairo yare ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯃꯅꯤ ꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯁꯤꯗ 1 2 go ꯏꯁ ꯀꯅꯥꯅꯣ ꯀꯥꯏꯅ ꯃꯅꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯁꯦ ꯅꯆꯤꯟꯗꯣ ꯈꯨꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ yare 소니카 시덤도 영어 소니카나 마지 타복 바바 마나바 싱조 마 수전하게 비디오 너무 오예 파기 더브네 마나 싱조 술레레시다 Shina hoigi video namagi research thabagi support. corporate Taran ji yori ko myam ko video number sida. Da hoigi nek kuni lere. Director di sapa ni ngang phamang ngam de da mora. 나만 그노 De khoi ta tom bi thau lere. 노이 부지도 야드레네 팜 ꯑꯩꯗꯤ ꯉꯁꯤ ꯌꯥꯎꯗꯦ Tom 할로 거 따비 셨더기 ꯑꯩ tom bi nau kai ma ming nau ko su pa pi tom bi ri na hapne nang li daw le da. 무슨 야들이 만 ꯀꯩꯅꯣ ꯅꯣꯏꯒ ꯕꯥꯔꯗꯦ ꯆꯠꯈꯤꯅꯦꯅ ꯆꯠꯈꯤꯕꯗꯥꯏꯅꯦ sakini takhu ꯑꯩꯗ 너희가 버데 작가니나 토키베 작가들이 까이노 1 2 go ꯅꯣꯏꯒ ꯕꯥꯔꯗꯦ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯗꯩ ꯆꯪꯉꯛꯇ꯭ꯔꯤ ꯀꯩꯅꯣ 2 go ꯅꯣꯏꯒ ꯕꯥꯔꯗꯦ ꯆꯠꯀꯅꯤꯅ ꯆꯠꯈꯤꯕꯅꯦ ꯑꯗꯨ ꯀꯩꯅꯣ ꯆꯪꯉꯛꯇ꯭ꯔꯤꯌꯦ ꯑꯦ ꯅꯣꯏꯒ ꯕꯥꯔꯗꯦ ꯆꯠꯅꯤꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤꯅꯦ noi ga zamine gi bani ni 너희가 버데 미나니나 토키베 작가들이 해요 1 2 go ꯅꯣꯏꯒ ꯕꯥꯔꯗꯦ ꯆꯠꯅꯤꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯩ ꯊꯣꯛꯈꯤꯕꯗꯩ go ꯁꯤ ꯕꯨꯗꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ